workplace haiba hiramda Bring tabiri ba khwai pum nok pu image tv ni taram na oksa bagal na Rajesh Kumar na khurumjari ngasigi maroi ba pauda it is time to prioritize mental health in the workplace haiba hiram the World Health Day 2024 thorum paktok kai traveling book fair cheol ama chathaga dawa book fair kasidagi hodokre Numit humni chathagadaba Kuntret Suba State Level Yoga Physics Championship nasidagi hokre Lujana Noel Tatana Tata Trustki Chairman oiragani Mapungoi pau lobirasi Miyoba magi punsi tangkhai amarom di thabak sufam singda punsigi thogai kya pangduna leiba maramna ohelakpa pukning wakhal gi problem singdagi ngakthok nanaba thabak sufam singda su infrastructure gi mong suti gi mong amadi mind recreation gi mong sing yauna staff singi marakta wariwatai sananaba gi tanja ningthina panghanaba sinba mathau tare haira share and care SAC gi founder Dr. RK Lenin na phundokre Wapama singasi langthawan kunjada leiba kanglei mime theater da it is time to prioritize mental health in the workplace haiba team da share and care na amadi kanglei mime theater na sinduna pangthok kiba World Mental Health Day thorong mai lenana phongdok kibani thorom aduda clinical psychology gi former head M Akshay Kumar SSC founder President Dr. M.K. Singh Amadi All Manipur Recognized Private School Welfare Association gi President Laisram Joy Kuman Athoiba Mithunglen Singh Oina Soryaki Dr. R.K. Lenin Hai ngasi mak thokliba thodo wathok sing asida pokning wakhalu phathaduna tawgadaba tawroidaba sing khaidoktuna isa tongjanaba amadi maipa nabagi mawongda sangchinaba hotnabagi tangai phadaba lei amadi hojik relief camp sing da leiba mioi kayana laifam thokpa khakta datana mafam adu workplace haibasi khanduna leiba sangi inmate singna thengnariba pokning wakhal gi oiba awaba mayam asi koknanaba miyam punamakna mateng pangduna hotna minanabagi tangai phadaba du lei haina phongdokhi Saba lei saba adu faklon ma adagi kano sa agoi shop toy saba adu dup saba sina singwa mayam oirabadina masi su workplace na lobu yai adu na consider su ekoi na makoi pungin thawgat pinaba maroi na hujik saba lor kan na yona market lei jadabani na makoi na sujari basing dugi koi kusuman do khangbi daba amadi punjadaba do aduna su makoi da nuna ba makoi masi su ekoi na short term na hona bada pungin wakhal masa phan ba do adumak ating pang ba oigatoribani Thoram aduda haukiba September 3 the World Suicide Prevention Day thoronga mai leinana role of common people in suicide prevention haiba thimda pangthokhiba class 9 dagi 12 fawbagi mahiroi sing oiba ise competition da makok mathang tarakraba mi mahiroi sing da su manamathum sing yenthokhi amadi thoram adu loisalakpada inkhalakliba naha sing da thokpa drug abuse ki matang da paujal puwa mime theater gi artist singna pangthokpa UR or JM haina mingthonba short play masu utkhi aiba short play asi school sing da su soft copy sing phanghanduna mairoi sing da drug ki mangjaba sing gi maramda khanganana honagani hairi Manipur University ki Department of Psychology na sinduna it is time to prioritize mental health in the workplace haiba hiram the World Mental
Health Day 2024 ki thorom ama Kanchipur leiba Manipur University ki court hall da ngarang pangthokre thorom adu Inner Manipur Lok Sabha ki MP Dr. Angomsa Bimol Akoijam School of Mathematics and Physics Science Manipur University ki Dean Professor Sumitra Fanjobam School of Human and Environmental Science Manipur University ki Dean Professor S. Jibon Kumar amasung Department of Psychiatry RIMS ki Professor Dr. R.K. Lenin na resource person sing oina saruk yaki Inner Manipur Lok Sabha ki MP Dr. Angomsa Bimal Akoijam na phongdorokpada thabak ama pangthokpa matamda pukning leitadana tawrabadi thabak adu pangthokpa ngamoi mental health ki leiriba issue sing adu hengalakani tawriba thabak khudingmakta pothapam khangdaba isada stress leiba hengalakpana mental health ki issue gi changsu hengalai wakhalnabu warbadi hakchang su adum soi thabak mafamda amaga hengatnaba hotnabada competitive helakpa asinasu wakhalda pothapam khangande isaga chanadana thabak wana tawrabadi akchang solakani mental health ki maramda miyamda khangananaba toan ba thabak thorom kaya paikhatuna lakli amadi puning wakhal fana lainaba hotnaminasi puning wakhal farabadi thabak ama tawba matamda mai pakna puning sangna tawduna thabak khudingmak nithina mai pakpa ngamgani haiwa pham thamki Psychology as a discipline is sort of restrained by the university system, but it is one of the most powerful disciplines that you can ever imagine today. Why? Because everything involved human activity is about human emotions and human motives. Everywhere you will find it. When I had faced problem in my PhD, Sahi amaga tha taret sujilaklaba Manipur thokliba kanglup anigi satirabal asi laksinduna mausa gi phibam da hanjilaknabagidamok central lengak na yamna luba wangota ki mefam phamkre haina Manipur chief minister N Birena phongdokre haina India Today NIG paw amana harik awang thaki mefam aduda kari karamba warep sing khana khibage haibududi CM Birena phongdokhide India Today NIG paw asina makha taribadi CM Birena hakibda maitai amadi ko ki proof anigi makta paw phaunada bodagi leiriba khenaba wakhalon kaya asi paw phaudokna handuna khenaba sing ko hanaba lenga ki maike dagi hotnaba leptri loirana lokhatpa yaba khongthang kaya lokhali masida lenga amadi civil society organization kaya na punna hotna mina badagi Manipurda ing tappa bhausa ki phim da hojik sati hanjilakpa hore haina phondokhi Book Culture Northeast na Traveling Book Fair haina mithonba chayol amagi lairiki mela ngasi Library and Information Center kakchingda hodokre lairik pabagi hainabi thamnanaba pandamda pangthokliba book fair asida ahomba mamalda makhal dagi lairik sing phanghalli kakchingda ahanba oina pangthokliba lairik ki mela asina matung tarakpada Manipur gi tongan ba district singda amadi awang nongpok singgi mafam sing koina satuna reading community sagatna honari book culture ke book curator Pukhrambam Yohanna phongdokhibada pangthokliba lairiki mela asina ahongba mamalda lairik sing phanghanduna reading community amasung reading environment ama sagatna honabani pangthokliba lairiki mela asida Biyam na saruk yaduna lairik paba kunai ama punna sebat minasi haina Yohanna haiki makal makha kayagi lairik sing fiction non-fiction academic children books Manipuri literature Northeast title sing ahongba mamalda discount piduna phanghalli lairik ki mela asi lakliba October 13 fawba pangthok kadabani book culture na Northeast ki na traveling book fair pangthok sabani Masdayisida ako'y reading community ama reading environment ama sanga na bagi pandamda masigi book fair si pangthok sabani ako'y first edition na kaksing gi library and information center da sinjabani sidayisida mayam na support of vidina mayam na sarug ya vidina tapiyu sida fungjariba legacy akong mamalda ako'y thadok sabani so please come and support ngasi meragini panipan ba irai numit asida bar lai khurumbage thorom pangthok na khre lamdam si yamlaba miyamna singna chaina ba ngamdaba khai hyang thang lairembida laktuna thoni jake
Myanmar gi monthly region manung sanba Amarapura township manung da leiba ima panthoibi gi lekpam singda hailei katuna ima panthoibi ira thoni bogi thorom ngasi maitei kathe indigenous development association midana sinduna pangthok nakre thorom da midagi yek salaicha en ngangom moirangsa ais wahengbam hethoiba luangsa ke longjam puron khangba angomsa em ningthaujam Singlengba mangangsa asina singba kyana saruk yabaga loinana ima panthoibigi laisang singda ngamjawa hailei athen pona singba katuna thauni jakhi Police station Taramapan natana ataidi hanagumna aspa thamli haina IPR and Health Minister Sapam Ranjana Phondokre waphamasi ngarang Manipur Chief Secretariat CM Masa Magna Mayai Tangbal Loduna ayuki pung 10:30 dagi hauduna Saurakna pung ahunga makai muk pham kiba cabinet mifam gi matung sana kaithel leiba health minister gi yumda pangthokhiba paw gi mifam amada minister Sapam Ranjana haikibani makna makhata aduna ngarang pham kiba cabinet mifam aduda tongan tongan ba agenda kaya khanakhi agenda sing aduda ILP gi guidelines sing review tokre ngasai nungsai village da police station amadi Jojang Tekta police outpost saragani loinana Singda Damdasu Ireng police outpost thonduna police outpost ama thamnana cabinet ayawa pikre Manipur Police Department gi security personnel singi ration money si hengal lagani haikre Manipur Police mathau tawbada laikhidraba akoijam Rameshwar gi loinabi Priyarani Thokchom Kiran gi loinabi Roji Baby da Manipur Police Department gi LDC post pikre Manipur Legislative Assembly gi guest house manungda museum and archives sananaba ayaba pikre Manipur gi manungda laiba Imphal to Kohima gi lambi asi India gi president mamingda 2 lane dagi 4 lane da thamnanaba khanakre land reforms da settlement supervisor post ani recruitment tawgani indigenous sports ki oina senapati da sports complex ama sargani solid waste management ki video thawal amadi video wangjing tentha block ki makhada laishang them amadi tekcham da solid waste management facilities sagatna ba ayawa pikre jenem saugolakpada Manipur health services tagi staff laikhiba singi pension rule fangnana ba ayaba pikre Manipur da recognized village da government ki scheme benefit pibada ayaba pikre Manipur Police Housing Corporation gi additional engineer asi re-engagement chahi sigi August 3 tagi haurga chahi ani sandokre housing environment ki director in charge oiba asi one relaxation piduna Puduna full time oinanaba ayaba pikre environment gi staff sing regularize taunanaba ayaba pikre hauji joint secretary oina leiba MCS tagi IS ka kibasing asi redesignated tawduna additional secretary da pinanaba ayaba pikre hana lokhiba watting water resource ke junior engineer sing adu lokhatnanaba ayaba pikre DIPR da waiting list leiba singsu Laukat nanab ayaba pikre haina phongdokhi Manipur da thoklaba chahi amaga thatare sujulaklaba Manipur gi kanglup ki lal asina maru oina Jeribam da leiriba maithai sing chathok chasin tawbada yamna khudong chadaba mayoknare lekha gi lambi da national highway Contractorate Imphal Jeribam lambi da chatpa yadre aduga Jeribam dagi Silchar town tana chatliba lambi paring asida su kukhi khul kaya leibana maram oidgana maitai sing free oina chathok chasin tawba ngamdre hairi Jeribam da leiba praja section kaya dagi phongdorpagi matung inadi Jeribam dagi Silchar phawbagi arapasi kilometer nifu mangani Jeribam gi praja singgidi Silchar town asi chattuna mioibana hingbada Changraba yadraba pochai sing layudrabadi atei leifam leitaba haibadu oidi adu Jeribam Silchar lambi paring chatpai kilometer tara phawgi manungda lambi mataida kuki kul kaya leibana lambi chatpada akiba pokpadagi lambi chatpa ngamdabani hari lambi paring asida leiba kuki kul sing asi hawki pundri mar khulen amadi
Muslim ka kuki singa yanraga tariba lal pani hariba khulsing asini hari hojik phawgi oinadi Assam police ki kambona yama toina patrolling chatuna ngak senbai akan bathabak lokhatli adubo silsar lambi paring asida leiba kuki khulsingi mioisingna lambi mayada pulap hamjinduna leiba asina maitai singa lambi chatok chasin tawda athingba pirakpa yabagi chingnaba leibana jiribamda leiba maitai singna silsar town chatuna pochai leibada akiba phawbadagi chatna dabagi maram oire hari numit humni subna chathagadaba contest state level yoga physics championship 2024 ngasi yoga physics institute and studies manipur na sinduna yoga for health well-being and sustainable development haiba hiramda ya school police lenda leiba mdu holda hodokre hodokpagi thorp aduda kaisamthong SC former MLA L Z Kumar chief guest YPI SM gi Managing Director cum Grandmaster Dr. LW Anantana President Amadi Child Specialist Longjam Basantana Guest of Honor Oina Saru Yakibaga Loinana Championship Aduda Punna Nupanopi Sanro Chani Henbana Saru Yaki Thorum Aduga Mari Lainana Kaisamthong SCG former MLA LZ Kumar Chief Guest ki World Piraduna Hai Haksangbu Nada Yektana Thamnanaba Hotnabada Ahanba Makhalgi apaba makhalgi chinjak chaba khaknatana yoga tawsu maru oi masina hakchang bunada yektana thamhanbada yamna chawna mateng pangli yoga si hana ngalingai matamda miyamna khangnam drbasu hojikki matamdadi chawkhatleba leba kyadasu yoga chanabagi matam kaithoktuna hakchang bunada yektana thamnanaba honari yoga tawbuna aikoi miyoibada piriba kanabising asi खंगलकपदगी मरम असिना हक्चांग नादा येक्तना थमननबा अफब चिंजाक चावा खक नतना योग तौबगी हैनबी थमलसी हाइबोफमसु थमखी Tidum line Tinunga Idagina, Torbung Bangla Amadi, Morangi, Akoi with the labor, Kulsingi Oiba, Kokomi branch Samangasi, Hangdokri, Kokomi branch Hangdopagi, Morang, Konzimum Lekai, labor, community hall, the Pangtokiwatorum, Aduda, Kokomegi coordinator, Somarendro Tokshom, media coordinator, Yumkaibam, Sujit Kumar Kuman, assistant coordinator Singh, YK Duran, Joy Chandra Kontozam, Tiam Saratandana, president member Singh YK. Tinum the Gina Torbung Bangla Amadi Morangi Lekai the Singdagi Saruk Yaba Lakiba Miang from Aduna Kokomegi branch Asigi the Mag Topudam Singh Kanki Topudam Singh Adudi chairman the K Nanda Kanbenerna K Ziten Ate vice chairman Ko Kanbener Amadi executive member Kayasu Yori Imphal is Ukul district Amadi Kangpokpi district Lonaba Mapam the Lairiba Yam Namaru Oiba Yangang Popi police station gi Pibam Asi Lamlai Esigi MLA Kumantabam Ibam Sana Yixin Kre police station Asida Lairiba Lambi Amadi Awat Pasing Atenba Matangi Manungda Mankalagani Haina Tazaba Pikre Police station asigi Pibam Yangsil Laduna MLA case Ibom Sana High Police station asi Yam Namaru station Amani State Asida Mamang Sahigi May Ahumdagi Hauduna Tok Libab Hingsa Yawba Irang Asida station Asina Maikay Anigi Mrakta Miyambu Ngakpagi Tabak Chataduna Lagli Haina Paladuna Maitay Kun Singh the Landarakiba Thodokayada station Asigi personnel Singa Zat Regiment BSF Central Forces Singi Matianga Loinana Achouba Thodang Loduna Lagli Haibopam Tamki Station Asida Laiba Awat Pasing Aten Matamgi Manungda Matkat Lagani Haina Paladuna Police Station Haibasi Laiba Amagi Law and Order Ngakpada Achouba Thodang Loribani Laibaki Laiba Law and Order Ngakanaba Laiba Personnel Singi Laifam Station Adu Karigumbada Matik Chadraba Amadi Awat Pan Thalabadi Personnel Singna Mato Mapung Fana Pangbangam Loy Haiba Opam Su Tamki 12th AITWPF Traditional Wrestling and Pancration Championship 2024-25 Dehradun Uttarakhand Hokiwa October gi tang ahum dagi taruk pawada pangthokiba championship aduda saruk yaruba All Manipur Traditional Belt Wrestling Association gi thanorising ngasi Bitikan Drazit International Airport Imphal da harau taramna okre opagi tharum aduda Association ki President Dr. Norendro, Secretary C.S. Ibohol, Chief Coach T.S.
Udoishan Amadi Sanoi Singi Imung Manung Singalonana Saru Yaki My Park Lava Sanoi Sing Adu the N Helendro MPSC Gold Robert Maite Salam Gold TS Malem Nganba Gold Abdul Hakim Gold TS Sanju Devi Gold Salam Kritina Devi Gold L Ngathoi Devi Gold TS Anjali Devi Gold T Premi Devi Silver Athoi Janet Laisam Silver L Chitambala Devi Bronze N Vidyasagar Bronze L Rohit Singh Bronze L Thomas Singh Bronze KS Mango Singh MPSC Bronze Puna medal tartuk Pangduna India gi Mari Suba Mapam Kanki Championship asida L Gokul Chandra Singh MPSC coach T Rishikanta Sharma team manager oina saruk yarubani Imphal West District ki Lamphel Police Station ki manung chanba Chingmairong Rongmai Kabui Kulda leiba water resource ki chief engineer Remai Alimai ki yumgi gate ngasi noram dai pung ahum makhai rom tabada sakhang dabasingna bom thamjilam bagi thodok adubu yaning daw phongrok laduna khulgi women society amadi miyamna khul community hall da wakat pham sathakre wakat mi pham aduda saruk yakhibi Chingmairong Rongmai Kabui village women society gi secretary Lansinlu Daimaina hai mi kungna taba amadi yumgi gate asidaga naknabada angangi school Siningla Bairn Academy su Lairiba Gapam Asida Bom Tamjanduna Aki Kang Piba Haibsi Laibak Tibani Thong Asi Kanana Karidamak Chatarambano Haiba Kangde Imungi Mioi Singa Nuai Nadaba Kari Labano Haiba Kangde Adu Laikai Miamda Asigumba Aki Akang Pibagi Thong Asidito Vigano Makoy Nuai Nadaba Lairabasu Nikina Wari Saduna Yasinaba Purundaba Honabu Nasik Noalamdai mi thoktabagi tanjada thodok asi thokpa amari bom asi pokhai haudabana oibana aso apan yaudrosu misam singda akiba amari pohale karigumba bom asi pokhai duna aso apan nanglamba tarabadi madugi daita kanana pugudarubano asigumba thong asi amukhanna sathabigano amadi miyamda akiakhang pohan bigano haiki wakat mifam aduda we stand together against bomb culture. Stop creating fear among innocent public. Misamgi yumda bom thamba yaningde. Our Manipur deserves justice and safety for all. We condemn the planting of bomb at residential area. Stop threatening innocent public. Haib na singba why sing thaba placard kaya su sinaki. Main road ka loina nakna da poni aduna Yari Makaidi, Sigumbase, Yumlakta Bom Tamba, Hypse, Tobiganu, Nungai never daba Lairasu, Nokoi Masen, Nungai never do the Tow, Yumlakta Bom Tamba, Hypse, Ekoi Chingmairong Women Society, Singna, Nungai the day, Aduhan, Tobiganu. Ratan Tatagi, Hub Brother Noel Tatabu. के चेयरमैन ओइननबा बोर्ड मीटिंग द खनक्रे सही मैफुतरुक सुबदा मुंबई की हॉस्पिटल अमदा लाइखिद्रबा रतन टाटा की मुहूर्त नोएल टाटाना सिनक्रे रतन टाटा लाइखिद्रबा लोइनाना लाइबाक असिगे इंडस्ट्रियल लैंडस्केप ता मियोय अमना नौना सेमदुना ग्लोबल पावर हाउस ता महाकी इमुंगबु पुखलंबा इंडियन बिजनेस की जुग अमा लोइख्रे इंग्लिशिंग अनिदा नोएल टाटाना यौरखर मतुंगदा Tata Group ki growth lahanbada mahak maru oiba misak ama oidun laki Sar Ratan Tata Trust amasung the Dorabji Tata Trust ki meeting ama pangthok labagi matungda Noel bu chairman kan kibani Noel Tata na Tata Steel ki vice chairman oina company bu yengsili mahak apokpi Simone Tata asi French Swiss Catholic ni amadi Ratan Tata ki step mother ni Simone Tata Housing Trend Voltas Tata Investment Corporation amasung Tata International gi chairman oiri Noel Tata UK gi Sussex University da mahimasin tamlaki bani INSEAD International Executive Program IEP loiraki mahak hana Tata International Limited ki Managing Director su oina achauba role ama lorongki lisingani tara dagi lisingani kumathoi fawbada mahaki Leasing Makada company gi income $1 million chaunga oirambadagi
dollar billion ahum yaroki Trend Limited Tata's retail arm asi lising amchapon merpu Rani Palda Amakhaktama oram the Badagi store chartered hena yamkhat handuna Noel Tata na achoba thabak tawraki hari Tata Trust ki asi umbrella body amani masina Tata Trust star mariki thabak thoram sing yengchil libani hari. The Norwegian Nobel Committee na 2024 Nobel Peace Prize Japan gi organization amada pikre Hiroshima amasung Nagasaki da atomic bombing tawada hingoba miyoi singi mihut na semba organization asina nuclear free world ama ohenanaba amadi nuclear warfare na thohaliba akit chungngai oirba thodoki powerful witness testimony pibagi tawri thawsing adubu ikai khumnaba utuna Nobel Peace Prize pibani hari Lising Chapan Jankai Tarukta Linkatkiba Nihon Hidan Kiona Japan the atomic bomb survivors singi Quaiti Chawa Amasung Itil Pibangamba organization Oiri nuclear weapons na Mioi Bajati Kayamuk Yamna Manghantan ba Purpage Haibagi Matanga Global Awareness Pibana organization Asigi Pandam Oiri Lising Chapan Nipu Mangagi August Thada Kiba atomic bombing da Hiroshima Amasung Nagasaki gi Hinghoruba Hibakusha haina khangreba asina international nuclear tabu sembada mateng pangduna nuclear arms sinan babu morally yadaba haina akanba yaningdaba utli nuclear weapons ki mayokta nihon hedan kyona tawriba thabakku Nobel Committee na thagatki aikoina khanba gamlamdaba kaya khanba ngamhalli haiki atomic bombing tawkiba adu chahi maipurom surakle adubu hojikchu nuclear weapons ki global threat adudi lairi global peace ta hojikchu nuclear weapon ki threat adu lairi price haiba adu asina nisinghalli haiki aroibada maropo amuhanna. It's time to prioritize mental health in the workplace. Hiramda World Health Day 2024 Toram Pakthokre. Traveling book fair Chayol ama Chathagadaba book fair nasidagi Hodokre. With whomly Chathagadaba Contract Super State Level Yoga Physics Championship nasidagi Hokre. Loidana Noel Tata na Tata Trust ke chairman organi. Ngasi damak tadi PAODAM pijaba matang asida rosinjari, miyang tabir wak pai puno ko amukahan na kurumjari.